ꯍꯔꯥꯎꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯆꯠꯂꯤ ꯂꯝꯕꯤ ꯑꯃꯗ ꯊꯃꯣꯏꯒꯤ ꯏꯁꯩ ꯃꯥꯒꯤ ꯃꯌꯦꯛ ꯄꯤꯔꯤꯕ ꯊꯃꯣꯏꯒꯤ ꯀꯣꯅꯨꯡꯒꯤ ꯃꯍꯥꯔꯥꯅꯤ ꯊꯃꯣꯏ ꯃꯥꯒꯤ ꯃꯕꯦꯝꯃ ꯅꯨꯡꯁꯤꯅ ꯊꯣꯟꯖꯩꯗꯀꯣ ꯊꯣꯏꯕꯤ ꯅꯥꯀꯟꯗ ꯇꯣꯡꯂꯤꯕ ꯂꯩꯃꯗꯣ ꯃꯆꯥꯅꯨꯄꯥꯅ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯊꯧꯔꯤꯕ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯎꯕꯗ ꯍꯥꯏꯔꯛꯏ ꯐꯖꯅ ꯌꯦꯡꯉꯒꯗꯤ ꯊꯧꯀꯣ ꯅꯣꯛꯏꯕꯗꯣ ꯍꯦꯟꯃꯜꯂꯦ ꯀꯥ ꯑꯃ ꯍꯦꯜꯂꯦ ꯎꯗꯣꯛ ꯂꯩꯔꯕꯅꯤ ꯋꯥꯍꯩ ꯑꯣꯏꯅꯗꯤ ꯈꯨꯝꯗ ꯃꯃꯥꯁꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯑꯒ ꯅꯣꯛꯐꯦꯠꯀ ꯇꯧꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯅꯨꯄꯥꯗꯣ ꯃꯃꯥꯏ ꯀꯟꯕꯗꯣ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕꯗꯣ ꯂꯩꯃ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅꯤ ꯆꯠꯄꯒꯤ ꯆꯠꯄ ꯋꯥꯡꯒꯣꯏꯒ ꯌꯧꯔꯛꯑꯁꯤꯀꯣ ꯐꯅꯦꯛ ꯈꯔ ꯂꯧꯈꯠꯂꯛꯀꯦ ꯑꯩ ꯏꯕꯦꯆꯥꯗꯒꯤ ꯍꯔꯥꯎꯖꯔꯕꯅꯤ ꯁꯥꯗꯨꯅ ꯀꯦꯜꯚꯤꯟ ꯍꯔꯥꯎꯅ ꯈꯨꯝꯖꯔꯛꯏ ꯌꯥꯏ ꯆꯠꯁꯤ ꯏꯃꯥꯁꯤ ꯂꯩꯃ ꯅꯣꯛꯃꯤ ꯉꯥꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯄꯥꯕꯨꯡꯗꯨꯇꯪꯒ ꯂꯩꯖꯔꯝꯂꯕꯗꯤ ꯀꯨꯝꯍꯩ ꯑꯁꯤ ꯅꯨꯡꯉꯥꯏꯖꯒꯗꯕ ꯑꯗꯣ ꯆꯥꯎꯊꯣꯛꯅ ꯍꯥꯏꯒꯦ ꯅꯪꯅ ꯇꯧꯖ ꯁꯥꯏꯗꯣ ꯅꯄꯥꯕꯨꯡꯗꯤ ꯌꯧꯗꯦꯀꯣ ꯂꯥꯛꯏꯕꯅꯤ ꯃꯁꯩꯁꯤꯗ ꯃꯈꯣꯡꯅ ꯄꯤꯔꯛꯏꯕꯅꯤ ꯆꯤꯊꯤꯗꯣ ꯏꯈꯨꯔꯥꯁꯤꯡ ꯎꯈ꯭ꯔꯦꯅꯦꯅ ꯀꯣꯟꯊꯣꯡ ꯃꯄꯥꯗꯒ ꯂꯦꯞꯄꯤꯕ ꯖꯥꯠ ꯅꯠꯇꯦ ꯑꯩꯕꯨ ꯂꯩꯀꯥꯏꯅ ꯐꯠꯇꯅ ꯎꯕꯤꯈꯤꯅꯤ ꯌꯨꯝꯒꯤ ꯃꯤꯅ ꯐꯨꯕꯤꯈꯤꯅꯦꯅ ꯑꯣꯟꯊꯣꯛꯅ ꯄꯥꯈꯠꯆꯈ꯭ꯔꯕ ꯉꯥꯏꯔꯝꯗꯣꯏꯁꯦ ꯃꯥꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯈꯣꯡꯗꯨꯗ ꯑꯩꯅꯒ ꯏꯁꯤꯡ ꯁꯣꯛꯇꯕ ꯅꯨꯃꯤꯠꯀꯁꯨ ꯌꯥꯎꯔꯤ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅꯅꯦ ꯉꯥꯏꯔꯤꯕꯅꯤ ꯆꯤꯊꯤꯁꯤꯅ ꯑꯩꯅ ꯊꯣꯛꯂꯛꯇꯕꯒꯤ ꯄꯤꯍꯧꯗ꯭ꯔꯕꯁꯨ ꯑꯩꯅ ꯊꯣꯛꯂꯛꯇꯕ ꯅꯨꯃꯤꯠꯇꯣ ꯄꯨꯂꯞ ꯃꯁꯤꯡ ꯐꯨꯒꯠꯂꯒ ꯄꯤꯔꯛꯄ ꯅꯨꯃꯤꯠꯇ ꯄꯤꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯩꯅꯗꯤ ꯍꯟꯕꯤꯔꯣꯏꯗꯕ ꯅꯣꯡꯃꯗꯤꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯏꯉꯥꯒꯤ ꯀꯟꯅ ꯆꯨꯕ ꯅꯣꯡꯗꯣ ꯅꯣꯡ ꯑꯗꯨꯅ ꯍꯦꯛꯇ ꯀꯟꯃꯟꯗꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯁꯛ ꯎꯗꯕꯅꯤ ꯈꯜꯂꯤꯀꯣ ꯑꯩꯅ ꯑꯁ ꯂꯥꯛꯑꯝꯃꯣꯏꯗ꯭ꯔꯥ ꯀꯥꯏꯅꯒꯅꯦ ꯀꯥꯏꯗꯒꯤ ꯅꯣꯡ ꯈꯨꯆꯨꯗꯨꯗ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯂꯤꯕꯅꯤ ꯌꯦꯅꯈꯥꯒꯤ ꯋꯥꯄꯟꯒꯁꯦ ꯐꯦꯔꯦ ꯍꯥꯏꯕꯅꯤ ꯐꯨꯛꯇꯣꯛꯂꯒ ꯄꯨꯔꯛꯇꯣꯒ ꯃꯥꯜꯂꯤ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯌꯥꯝ ꯈꯣꯏꯔꯥꯡꯕ ꯑꯃꯁꯨ ꯌꯥꯎꯕꯅꯤꯅ ꯅꯣꯡꯅ ꯈꯤꯇꯪ ꯇꯞꯊꯔꯛꯄ ꯑꯗꯨꯀꯥꯟꯗꯅꯦ ꯑꯃꯨꯛꯇꯪꯗꯤ ꯆꯠꯂꯨꯒꯦ ꯈꯟꯗꯨꯅ ꯁꯥꯇꯤꯟ ꯑꯃ ꯄꯨꯗꯨꯅꯅꯦ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨ ꯇꯝꯅ ꯊꯣꯛꯄꯅꯤ ꯂꯩꯃꯗꯨ ꯍꯥꯏꯔꯛꯏ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜꯗꯨ ꯅꯤꯛꯂꯦ ꯈꯪꯂꯦ ꯅꯄꯥꯕꯨꯡꯗꯣ ꯎꯈꯣꯡꯗꯨꯗ ꯑꯗꯨꯝ ꯅꯤꯡꯉꯥꯏꯗꯅ ꯂꯦꯞꯂꯝꯃꯤ ꯃꯥꯅ ꯇꯨꯞꯂꯝꯃꯤꯕ ꯁꯥꯇꯤꯟꯗꯨꯁꯨ ꯃꯃꯤꯡꯇꯒꯤ ꯁꯥꯇꯤꯟ ꯑꯃꯈꯛ ꯇꯨꯞꯂꯤ ꯍꯥꯏꯕ ꯑꯗꯨꯅꯤ ꯅꯤꯡꯊꯤꯖꯅ ꯍꯣꯔꯦ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯆꯤꯊꯤꯗꯣ ꯈꯖꯤꯛ ꯆꯣꯠꯂꯝꯂꯦ ꯑꯩꯅ ꯅꯄꯥꯕꯨꯡꯒꯤ ꯅꯥꯛꯇ ꯆꯪꯕꯗ ꯃꯥꯅ ꯀꯌꯥ ꯍꯔꯥꯎꯕ ꯇꯤꯡꯊꯣꯔꯛꯄꯅꯤ ꯃꯈꯨꯠ ꯌꯦꯠꯇꯣ ꯆꯤꯊꯤ ꯈꯔ ꯄꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯂꯧꯔꯣ ꯍꯥꯏꯅ ꯏꯪꯕꯅꯁꯨ ꯃꯁꯥꯗꯣ ꯊꯛ ꯅꯤꯛꯏ ꯂꯩꯃꯗꯣ ꯋꯥꯔꯤ ꯂꯤꯔꯝꯕꯗꯩ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯔꯨꯃꯥꯜ ꯑꯉꯧꯕ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯇꯩꯊꯣꯛꯏ ꯀꯦꯕꯤꯟꯁꯨ ꯃꯃꯥꯁꯤꯒꯤ ꯅꯤꯛ ꯂꯥꯎꯔꯕ ꯈꯣꯟꯖꯦꯜꯗꯨꯗ ꯌꯦꯡꯊꯣꯔꯛꯄꯗ ꯎꯔꯦ ꯃꯃꯥꯁꯤꯒꯤ ꯃꯑꯣꯡꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯏꯃꯥꯁꯤ ꯇꯣꯛꯑꯣꯕꯁꯦ ꯕꯕꯥꯗꯣ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯤꯌꯦ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯍꯩꯗꯨꯗ ꯂꯩꯃ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯃꯣꯏ ꯃꯥꯕꯨ ꯋꯥꯖꯈ꯭ꯔꯦ ꯃꯤꯠꯂꯨ ꯑꯅꯤꯁꯨ ꯄꯤꯔꯥꯡ ꯃꯥꯅ ꯐꯨꯟꯖꯤꯜꯂꯛꯏ ꯑꯗꯨꯕꯨ ꯊꯧꯅꯥ ꯄꯨꯝꯕ ꯐꯨꯗꯣꯛꯇꯨꯅ ꯃꯃꯤꯠ ꯑꯅꯤꯗ ꯎꯏꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕꯗ ꯂꯩꯃꯗꯣ ꯃꯃꯤꯠ ꯑꯅꯤ ꯄꯥꯡꯉꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯏꯆꯥꯅꯨꯄꯤꯁꯨ ꯂꯧꯕꯤꯔꯛꯂꯁꯤ ꯅꯅꯦꯁꯤ ꯍꯣꯏꯗꯒꯤ ꯀꯨꯏꯔꯦ ꯏꯆꯥꯅꯨꯄꯤꯁꯨ ꯎꯗꯕ ꯍꯣꯏ ꯃꯥꯁꯤ ꯏꯅꯦꯁꯤꯗ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤꯅ ꯐꯣꯟ ꯇꯧꯈ꯭ꯔꯒꯦ ꯇꯧꯔꯣ ꯅꯅꯦꯁꯤꯅꯗꯤꯅꯦ ꯌꯥꯔꯛꯑꯣꯏ ꯃꯥꯁꯨ ꯃꯤꯔꯣꯜ ꯂꯩꯖꯗꯕꯅꯤꯅ ꯅꯣꯏ ꯃꯥꯃꯗꯨꯒ ꯃꯕꯥꯅꯤ ꯈꯛꯇꯅꯤꯗꯣ ꯃꯆꯥꯈꯩꯁꯨ ꯃꯄꯥꯟ ꯂꯝꯗ ꯂꯣꯏꯅ ꯂꯩꯈꯤꯕꯒꯤ ꯃꯊꯟꯇ ꯅꯨꯡꯉꯥꯏꯇꯗꯨꯅꯕꯨꯗꯤ ꯇꯧꯖꯔꯤꯕꯅꯤꯗꯣ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯕꯦꯝꯃꯗꯣ ꯑꯩꯉꯣꯟꯗ ꯀꯩꯝ ꯍꯥꯏꯔꯛꯇꯦꯅꯦ ꯐꯣꯟꯐꯧ ꯇꯧꯕꯤꯔꯛꯇꯦ ꯍꯟꯗꯛ ꯃꯥꯕꯨ ꯎꯁꯣꯞ ꯂꯥꯛꯈꯤꯕ꯭ꯔꯣ ꯅꯪꯅ ꯇꯤꯐꯤꯟ ꯁꯪꯉꯤꯉꯩꯗꯅꯦ ꯅꯆꯟꯅꯨꯄꯤ ꯍꯣꯏ ꯂꯥꯛꯏ ꯂꯥꯛꯇꯦ ꯈꯪꯗ꯭ꯔꯕꯅꯤꯗꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤꯒꯤꯁꯤꯗꯤ ꯑꯗꯨꯝ ꯄꯜꯂꯛꯑꯒ ꯂꯩꯔꯅꯦꯕ ꯑꯁꯦ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯥꯛꯄꯅ ꯌꯧꯔꯦ ꯃꯐꯝ ꯑꯗꯣꯝꯗ ꯀꯦꯕꯤꯟ ꯒꯥꯔꯤꯗꯣ ꯈꯥꯝꯃꯤ ꯔꯥꯀꯦꯁꯀꯤ ꯗꯨꯀꯥꯟ ꯅꯥꯀꯟꯗ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤꯅ ꯌꯨꯝꯒꯤ ꯍꯦꯛ ꯃꯥꯌꯣꯛꯅꯕꯗꯅꯤ ꯂꯩꯃꯅ ꯌꯧꯔꯕ꯭ꯔꯣ ꯀꯦꯕꯤꯟꯁꯨ ꯒꯥꯔꯤ ꯈꯥꯝꯂꯝꯕꯗ ꯍꯥꯏꯔꯛꯏ ꯌꯧꯔꯦ ꯑꯁꯤ ꯌꯨꯝꯁꯤꯅꯤ ꯏꯁ ꯍꯦꯛꯇ ꯃꯃꯥꯡꯗꯒ ꯈꯥꯝꯃꯤꯅꯦꯍꯦ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨ ꯃꯤꯅ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯥꯅꯤꯀꯣ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤꯗꯔ ꯀꯩꯅꯣꯝꯃ ꯍꯦꯛ ꯈꯥꯝꯃꯨ
ꯌꯥꯅꯤ ꯏꯃꯥꯁꯤ ꯁꯤ ꯗꯨꯀꯥꯟꯁꯦ ꯔꯥꯀꯦꯁꯀꯤꯅꯤ ꯃꯥꯁꯨ ꯊꯣꯡ ꯍꯥꯡꯉꯦ ꯑꯁꯤꯗ ꯀꯣꯐꯤ ꯊꯛꯄ ꯑꯣꯏꯅ ꯂꯩꯔꯨꯔꯁꯦ ꯑꯁ꯭ꯋꯥꯏꯗ ꯈꯥꯝꯃꯗꯤ ꯑꯃꯨꯛ ꯆꯤꯡꯅꯔꯅꯤꯕ ꯁꯤꯗꯗꯤ ꯃꯥꯏꯇꯤꯟꯅꯕ ꯃꯥꯟꯖꯅꯤ ꯏꯃꯥꯁꯤꯁꯨ ꯌꯥꯎꯔꯤꯕꯅꯤꯅ ꯑꯁꯤꯅ ꯑꯔꯥꯡꯒꯗꯤ ꯐꯈ꯭ꯔꯕ ꯏꯆꯥꯗꯤ ꯑꯔꯥꯡꯐꯝ ꯑꯣꯏꯍꯜꯂꯝꯒꯗꯕꯅꯤꯗꯣ 이봉ꯉꯣ ꯅꯪ ꯑꯔꯥꯡꯐꯝ ꯑꯣꯏꯔꯒꯦꯔꯣ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯁꯤꯃ ꯂꯥꯛꯑꯣ ꯔꯥꯀꯦꯁꯀꯤꯗ ꯐꯝꯃꯨꯔꯁꯦ ꯂꯩꯃ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯀꯦꯚꯤꯟ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯔꯥꯀꯦꯁꯀꯤ ꯀꯣꯐꯤ ꯁꯣꯞ ꯇꯝꯅ ꯂꯥꯛꯏ ꯔꯥꯀꯦꯁꯇꯣ ꯃꯅꯤꯡ ꯑꯣꯟꯊꯣꯛꯂꯒ ꯑꯆꯥꯄꯣꯠ ꯃꯄꯥ ꯆꯥꯅ ꯆꯥꯅ ꯁꯦꯝꯗꯨꯅ ꯍꯥꯞꯀꯠꯂꯝꯃꯤ ꯀꯦꯚꯤꯟ ꯑꯃꯗꯤ ꯂꯩꯃꯗꯣ ꯔꯥꯀꯦꯁꯀꯤ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯑꯣꯏ ꯃꯥꯙꯣꯞ ꯊꯕꯛ ꯏꯪꯈꯥꯡꯒꯁꯤꯅ ꯑꯣꯟꯊꯣꯛꯅ ꯐꯒꯠꯂꯛꯏꯕ ꯔꯥꯀꯦꯁꯇꯣ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯑꯌꯨꯛꯇꯒꯤ ꯂꯨꯝꯕ ꯔꯥꯀꯦꯁ ꯀꯦꯜꯚꯤꯟꯒꯤ ꯇꯨꯡꯗ ꯂꯩꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯋꯥꯗꯣ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯏ ꯍꯥꯟꯅꯒꯤꯗꯣ ꯂꯣꯏꯁꯤꯜꯂꯝꯗ ꯏꯃꯥꯁꯦ ꯀꯥꯏꯗ ꯀꯣꯏꯔꯨꯗꯣꯏꯅꯣ ꯅꯠꯇ꯭ꯔꯒ ꯍꯜꯂꯛꯏꯔꯣ ꯂꯩꯃꯗꯨ ꯗꯨꯀꯥꯟ ꯃꯃꯥꯡꯗꯨꯗ ꯊꯥꯔꯤꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯇꯨꯜꯗꯨꯗ ꯐꯝꯊꯔꯛꯂꯒ ꯑꯣ ꯂꯥꯏꯔꯦꯟ ꯃꯇꯨꯡ ꯉꯥ ꯏꯅꯩ ꯍꯥꯏꯕꯗꯨꯅꯤ ꯏꯃꯥꯁꯤꯁꯨ ꯉꯁꯤꯗꯤ ꯉꯥꯒꯤ ꯁꯛꯂꯣꯟ ꯂꯧꯔꯗꯨꯅ ꯂꯥꯛꯏꯕꯅꯤ 이마세 커피 세마게 하오마 세모 세모 낭기시 나트로 프라딥과 파미네 하이리두보 마디 락티브라냐 ngasaina chatkhrabanida laktre imasi mado horen pung ani swaidagi laage na hai ma laaga ayamu yumda chatluge tawni adumdi kana banatro thabak ti chilhau thiba haunade bazar manunggi mayang macha singna tawribase aikhoi yelhau mi na loina sillagabu thabak phangdabagi awaba leikidro sarkar gi thabak tana thabak natte work culture se youth na khoina fazana organize tawro laiba generation sida awareness oina ba ikai fam thokte do angam ba aphaba lambi da hotnagadabani chume imasi imanaba maso hozi bazar da sapon adagi jira kai ka yoli amana momo chicken samosa adagi senfam adum khangmajani da rent lairaga mayum da paisa thari numidang na kaithel sangba ima singi pochai singdo sangbi hai adune hotnaba kanba tandaba migi thabak watabani ani do wari tawri nakan khara thaidok laga Kevin naga saidagi phone do manakongda among thangda tawriba duda lai mama gi mitmangda uriba kumhai oibana hairei mirai birabro as ima sisima laima Rakesh ta amu ansilaga Rakesh namana basi ngauri ni hei asi nupi thinjin birani thabak amata na putana tawdre hiyang thangda se aidine phuklaga purak taw malabani hauzik suni ensang do thonge amasina ta imale harau na tamai poni ada isu hek thinbirusi aisu yawgi hairure as amuk taiba mana harau basidi kaida hangurani aisu yengur again hek tala avani Rakesh sunok laga nungsiba iba laido mai thiramdo male imasi Kevin amuk handa phone do namladuna call tawsili handakti paikhalei nasai makhai mari mangarak tawba call do paikhalaktribani kadorge thoibi phone paraktride akhoi bagi mani chawbi lai haibado adugi ansang thongurini minaksi sulei chakhumda leibagi tahodraba phone do eiga da charge tawramba ai message su thakibani yarese chinna mu hairage ngasai nangna taaga thongbe ansang do thilei imasi su yore imasi na thillu sena thoglo noi mamangi coffee shop to de lei up ha ai thorak pe kai sei minaksi ga thok minaro ngairamgi nang tholak trifo matam lawzo thamme ko Kevin do harau na phone do thamladuna mama se manak changi leimana coffee thakna thogla ani haibro thora ani manung da lei Rakesh to mapang da thoraklaga Kevin gi lengsum da kolei ngasi hekta pukhragiro Kevin mama sida harau na yinglaga pukhrasiro imase leima coffee do table mathak da thamlaga hairei haima aidi khangde ai sanu pa sidi mama sidi saunnina somda Kevin he call thamkhibaga mingsel mamang da masamhatliba minaksi tamna langlen do purpop changsilaga minaksi moi maga lai ensang thinba kamai do doino thoro oi is noi gi love story sidi koina didi hairaga mama ge lai adu sensang thinba ada Korean drama gi tapta mama tuna ichanu paga khangnaranu se paisa se lawsalona paisa badala malangjila adi
ꯑꯩꯉꯣꯟꯗ ꯕꯟꯗꯜ ꯑꯃ ꯀꯣ ꯑꯗꯨꯒ ꯃꯅꯥꯂꯤ ꯀꯣꯏꯔꯨꯁꯦꯕ ꯑꯁ ꯅꯪ ꯈꯗꯥꯡꯗꯣ ꯂꯦꯞꯄꯣꯕ ꯑꯩ ꯃꯤꯍꯨꯟ ꯆꯣꯡꯕꯗ ꯁꯤꯔꯦꯕ ꯀꯩ ꯗ꯭ꯔꯦꯁ ꯁꯦꯠꯂ ꯊꯣꯛꯇꯣꯏꯅꯣ ꯖꯨꯠ ꯆꯥꯕ ꯗ꯭ꯔꯦꯁ ꯑꯝꯇꯁꯨ ꯂꯩꯇꯦ ꯅꯪ ꯂꯤꯠꯂꯤ ꯐꯨꯔꯤꯠꯁꯦ ꯌꯥꯔꯦ ꯀꯩꯅꯣ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯣ ꯑꯃ ꯅꯪꯒꯤ ꯄꯤꯡ ꯃꯆꯨꯒꯤꯗꯣ ꯃꯔꯥꯡ ꯐꯤꯖꯟ ꯕ꯭ꯂꯦꯛꯅ ꯀꯣꯠꯄꯗꯣ ꯑꯗꯨꯃ ꯁꯦꯠꯂꯣ ꯄꯤꯡ ꯉꯥꯛꯇꯁꯨ ꯇꯧꯗꯣꯏꯔꯣ ꯍꯥꯏꯁꯦ ꯒꯔꯂꯤ ꯑꯣꯏꯁꯦ ꯅꯅꯦꯝꯕꯨꯛꯀꯤ ꯊꯃꯣꯏ ꯖꯣꯏ ꯇꯧꯁꯦ ꯃꯤꯅꯥꯛꯁꯤꯗꯣ ꯂꯥꯡꯌꯦꯟꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯃꯥꯏꯗꯤ ꯀꯦꯗ꯭ꯔꯁꯨ ꯌꯥꯔꯦꯗ ꯏꯃꯥꯟꯅꯕꯤꯗꯤ ꯅꯦꯆꯔꯦꯜ ꯕ꯭ꯌꯨꯇꯤꯅꯤ ꯃꯁꯥꯗꯣ ꯄꯥꯈꯠꯄꯅ ꯊꯀꯠꯂꯕ ꯅꯨꯄꯤꯗꯣ ꯂꯦꯞꯂꯤ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯃ ꯃꯤꯅꯥꯛꯁꯤꯗꯣ ꯀꯥꯟꯅꯔꯔꯣꯏ ꯈꯜꯂꯒ ꯃꯥꯅ ꯑꯣꯏꯅ ꯂꯩꯔꯤꯕ ꯎꯄꯨꯗꯣ ꯍꯥꯡꯗꯣꯛꯂꯒ ꯐꯅꯦꯛꯇꯨꯃ ꯂꯧꯊꯣꯔꯛꯏ ꯁꯦ ꯍꯣꯡꯗꯣꯛꯑꯣ ꯃꯤ ꯃꯃꯥꯁꯨ ꯌꯥꯎꯕꯅꯤꯅ ꯀꯨꯏꯅ ꯉꯥꯏꯍꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯣꯏ ꯆꯥꯛ ꯆꯥꯅꯕ ꯑꯃꯨꯛ ꯇꯧꯔꯛꯑꯁꯦꯅ ꯍꯥꯏꯔꯛꯑꯅꯤ ꯂꯥꯡꯂꯦꯟꯁꯨ ꯃꯤꯅꯥꯛꯁꯤꯅ ꯍꯥꯏꯕꯗꯨꯃꯛ ꯇꯥꯔꯗꯨꯅ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯃꯥꯁꯨ ꯆꯣꯡꯅ ꯐꯅꯦꯛꯇꯣ ꯍꯣꯡꯗꯣꯛꯂꯤ ꯃꯃꯥꯟꯅꯕꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯜꯂꯤ ꯖꯨꯝ ꯃꯅꯥꯝ ꯇꯥꯔꯤꯕ ꯁꯝꯂꯥꯡ ꯑꯗꯣ ꯁꯦꯝꯕꯤ ꯑꯃꯨꯛ ꯄꯨꯟꯅ ꯀꯔꯤꯗ ꯁꯣꯏꯔꯤ ꯍꯥꯏꯗꯨꯅ ꯌꯦꯡꯃꯤꯟꯅꯩ ꯂꯤꯞꯁꯇꯤꯛ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯁꯪꯖꯤꯟꯕꯤ ꯃꯆꯤꯟꯗꯨꯗ ꯂꯥꯡꯂꯦꯟꯅ ꯍꯪꯖꯔꯛꯏ ꯌꯥꯝ ꯌꯥꯛꯄ꯭ꯔꯣ ꯃꯤꯅꯥꯛꯁꯤꯗꯣ ꯑꯃꯨꯛ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯂꯛꯏ ꯑꯌꯥꯛꯄ ꯅꯠꯇꯤ ꯅ꯭ꯌꯨꯠꯅꯤ ꯄꯛꯀꯥ ꯇꯥꯔꯦ ꯂꯥꯛꯑꯣ ꯊꯣꯛꯑꯁꯦ ꯅꯪꯁꯨ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯛꯑꯣ ꯏꯇꯣꯝ ꯁꯦꯠꯄ ꯇꯜꯂꯦꯕ ꯍꯣꯔꯦꯟ ꯊꯣꯛꯄꯗꯁꯨ ꯑꯗꯨꯝ ꯑꯇꯥ ꯐꯣꯡꯅꯔꯅꯤ ꯃꯤꯅꯥꯛꯁꯤꯁꯨ ꯁꯣꯔ ꯁꯥꯡ ꯍꯣꯟꯗꯣꯛꯂꯒ ꯐꯅꯦꯛ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯍꯣꯡꯗꯣꯔꯛꯏ ꯌꯥꯔꯦ ꯂꯥꯛꯑꯣ ꯀꯃꯥꯏ ꯍꯥꯏꯔ ꯊꯣꯛꯇꯣꯏꯅꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯅꯦ ꯅꯦ ꯁꯅꯥꯊꯣꯏ ꯗꯨꯀꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯎ ꯍꯥꯏꯅ ꯍꯥꯏꯔꯁꯦ ꯐꯅꯦꯛꯀ ꯍꯣꯡꯗꯣꯛꯏꯗꯨꯅ ꯀꯩꯒꯤꯅꯣ ꯍꯪꯉꯛꯑꯗꯤ ꯀꯤꯒꯟꯈ꯭ꯔꯦ ꯐꯣꯇꯣ ꯅꯝꯕꯒꯤꯅꯦ ꯍꯥꯏꯗꯣꯏꯕ ꯃꯤ ꯉꯥꯏ ꯂꯩ ꯍꯥꯏꯔꯒ ꯀꯣꯊ ꯂꯩ ꯍꯥꯏꯕ ꯀꯤꯟꯅꯦꯛ ꯁꯨꯕ ꯂꯥꯡꯂꯦꯟꯅ ꯋꯥ ꯉꯥꯡꯉꯛꯇ꯭ꯔꯤꯉꯩꯗ ꯃꯤꯅꯥꯛꯁꯤꯅ ꯃꯈꯨꯠꯇꯣ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯄꯨꯔꯛꯏ ꯆꯥꯛꯁꯪ ꯃꯄꯥ ꯌꯧꯕꯒ ꯂꯥꯡꯂꯦꯟ ꯃꯥꯕꯨ ꯆꯤꯡꯂꯤꯕ ꯃꯤꯅꯥꯛꯁꯤꯒꯤ ꯃꯈꯨꯠꯇꯣ ꯃꯥꯅ ꯑꯣꯏꯅ ꯇꯥꯞ ꯐꯥꯔꯗꯨꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯉꯥ ꯊꯣꯡꯕ ꯈꯤꯇ ꯍꯥꯄꯛꯈꯤꯒꯦ ꯑꯅꯤꯗꯣ ꯊꯤꯟꯊꯕ ꯇꯧꯗꯅ ꯆꯥꯛꯁꯪ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯇꯤꯐꯤꯟ ꯑꯃ ꯂꯥꯝꯂꯒ ꯂꯧꯊꯣꯔꯛꯇꯨꯅ ꯈꯥꯡ ꯃꯅꯨꯡꯗ ꯍꯥꯞꯂꯤꯕ ꯉꯥꯗꯣ ꯀꯣꯊꯔꯛꯏ ꯃꯕꯣꯛꯅ ꯄꯨꯔꯛꯄ ꯉꯥ ꯑꯌꯥꯏꯕꯁꯤꯡꯗꯣ ꯅꯨꯡꯁꯤꯕ ꯃꯐꯝꯗ ꯄꯤꯖꯅꯤꯡꯕ ꯀꯧꯕꯅ ꯈꯔ ꯈꯖꯤꯛ ꯑꯗꯨꯝ ꯌꯥꯝꯅ ꯍꯨꯔꯥꯜꯂꯒ ꯍꯥꯞꯆꯤꯜꯂꯤ ꯂꯥꯡꯂꯦꯟꯒꯤ ꯃꯇꯧ ꯌꯦꯡꯂꯤꯕ ꯃꯤꯅꯥꯛꯁꯤꯅ ꯐꯖꯅ ꯍꯣꯜꯂꯦꯍꯦ ꯂꯥꯡꯂꯦꯟꯗ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯃꯥꯅ ꯄꯥꯏꯔꯤꯕ ꯄꯦꯄꯔ ꯕꯦꯒꯇꯣ ꯃꯤꯅꯥꯛꯁꯤꯗ ꯄꯤꯁꯤꯜꯂꯛꯂꯒ ꯅꯪꯅ ꯑꯣꯏꯅ ꯑꯝꯇ ꯄꯥꯏꯔꯛꯑꯣ ꯃꯤꯅꯥꯛꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯊꯣꯔꯛꯏ ꯄꯥꯏꯔꯒ ꯃꯥꯡꯒꯣꯜꯗ ꯆꯥꯎꯔꯦꯜꯅꯤ ꯏꯉꯦꯂꯩ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯀ꯭ꯔꯤꯁꯇꯤ ꯑꯃꯗꯤ ꯃꯅꯦ ꯆꯧꯕꯤꯗꯨꯒ ꯀ꯭ꯔꯤꯁꯇꯤꯗꯤ ꯃꯃꯥꯒꯤ ꯐꯣꯟꯗꯨꯗ ꯌꯦꯡꯂꯒ ꯂꯩꯔꯤꯕ ꯑꯍꯨꯝꯗꯨꯅ ꯏꯉꯦꯂꯩꯅ ꯁꯤꯡꯖꯨ ꯃꯌꯥꯟ ꯃꯜꯂꯤ ꯃꯅꯦ ꯆꯧꯕꯤꯗꯨꯅ ꯁꯦꯝꯂꯤ ꯆꯥꯎꯔꯦꯜꯅ ꯌꯦꯡꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯅꯤ ꯏꯉꯦꯂꯩ ꯃꯆꯥꯅꯨꯄꯤ ꯍꯣꯏꯅ ꯊꯣꯔꯛꯄ ꯎꯕꯗ ꯐꯠ ꯌꯦꯡꯈꯠꯂꯛꯏ ꯂꯥꯡꯂꯦꯟꯅ ꯀꯥ ꯆꯥꯎꯕꯅ ꯅꯦ ꯁꯅꯥꯊꯣꯏ ꯗꯨꯀꯥꯟꯗ ꯑꯝꯇ ꯊꯣꯔꯛꯑꯣꯏ ꯑꯗꯨꯒꯤ ꯊꯣꯛꯑꯒꯦ ꯀꯥ ꯆꯥꯎꯕꯒꯤ ꯉꯥ ꯊꯣꯡꯕꯁꯨ ꯈꯤꯇ ꯄꯤꯔꯝꯒꯦ ꯑꯁꯤꯐꯧ ꯊꯣꯛꯄꯒꯤꯔꯣ ꯐꯅꯦꯛꯀ ꯁꯦꯠꯂꯤꯗꯨꯅ ꯂꯥꯡꯂꯦꯟꯅ ꯃꯤꯅꯥꯛꯁꯤꯒꯤ ꯃꯈꯨꯠ ꯆꯤꯡꯂꯗꯨꯅ ꯈꯣꯡꯊꯥꯡ ꯃꯥꯗꯨ ꯊꯥꯡꯕ ꯍꯧꯔꯒꯗꯨꯅ ꯍꯥꯏꯔꯝꯃꯤ ꯐꯣꯇꯣ ꯅꯝꯃꯨꯕꯒꯤꯅꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯗꯨꯝ CIDꯗꯨ ꯃꯉꯥꯏꯔꯦ ꯑꯗꯨꯝ ꯊꯤꯒꯠꯂꯦ ꯂꯥꯡꯂꯦꯟꯅ ꯑꯁꯨꯝꯅ ꯈꯨꯝꯂꯝꯗꯨꯅ ꯃꯤꯅꯥꯛꯁꯤꯒ ꯒꯦꯠ ꯇꯝꯅ ꯊꯣꯔꯛꯏ ꯃꯤꯅꯥꯛꯁꯤ ꯂꯥꯡꯂꯦꯟꯒꯤ ꯅꯥꯀꯣꯡꯗ ꯇꯨꯃꯤꯟꯅ ꯆꯪꯁꯤꯜꯂꯒ ꯆꯥꯎꯕꯁꯨ ꯐꯖꯅ ꯆꯥꯔꯅꯤ ꯑꯩꯈꯣꯏꯗ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯕ ꯑꯣꯏꯔꯗꯤꯅꯦ ꯅꯪ ꯑꯗꯨꯝ ꯄꯥꯏꯔꯛꯑꯗꯨ ꯌꯥꯕꯗꯨꯕꯨ ꯐꯖꯔꯤ ꯅꯤꯡꯊꯤꯔꯦ ꯑꯩꯁꯨ ꯀꯣꯛꯇ ꯊꯣꯔꯛꯄꯗꯣ ꯐꯠ ꯍꯥꯏꯗꯣꯛꯈ꯭ꯔꯤꯅꯤ ꯍꯥꯏꯅꯤ ꯑꯁ ꯃꯤꯍꯨꯟꯗꯤ ꯁꯨꯗ꯭ꯔꯦꯗ ꯀꯣꯐꯤ ꯁꯣꯞ ꯃꯃꯥꯡꯗ ꯉꯥꯏꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯂꯩꯃꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯊꯣꯔꯛꯑꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯤ ꯂꯣꯏꯁꯟꯕ ꯍꯥꯏꯕ ꯑꯃ ꯂꯩ ꯉꯥꯏꯍꯥꯛ ꯀꯦꯖꯁꯅꯨꯗ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯉꯁꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯇꯧꯏꯁꯤꯗꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔ ꯂꯣꯏꯔꯦ ꯀꯦꯕꯜ ꯋꯥꯏ ꯈꯔꯁꯤ ꯍꯥꯏꯕ ꯂꯣꯏꯔꯕꯗ ꯂꯥꯡꯂꯦꯟꯔꯣꯝꯗ ꯑꯣꯟꯊꯣꯔꯛꯄꯗ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯃꯤꯅꯥꯛꯁꯤ ꯒꯦꯠꯂꯣꯝꯗꯩ ꯊꯣꯔꯛꯄ ꯎꯏ ꯃꯃꯤꯠ ꯑꯅꯤꯗꯣ ꯈꯨꯞꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ ꯌꯦꯡꯂꯤꯉꯩ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯅ ꯐꯅꯦꯛ ꯁꯦꯠꯄ ꯊꯃꯣꯏꯅ ꯃꯥꯕꯨ ꯑꯃꯨꯛ ꯍꯦꯟꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈ꯭ꯔꯦ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯆꯣꯟꯅ ꯂꯩꯔꯤꯕ ꯏꯄꯥꯛꯊꯛꯇ ꯂꯥꯏꯖꯃꯥꯒꯤ ꯂꯥꯏꯔꯦꯝꯕꯤ ꯊꯝꯕꯥꯜ ꯀꯧꯕꯤ ꯂꯩꯔꯥꯡꯅ ꯈꯨꯗꯤꯡꯃꯛꯄꯨ ꯁꯨꯝꯕꯒꯨꯝ ꯈꯣꯏꯃꯨ ꯃꯥꯕꯨ ꯉꯥꯎꯍꯟꯕꯒꯨꯝ ꯁꯤꯡꯉꯦ ꯂꯩꯔꯥꯡ ꯈꯤꯕꯤꯛꯅ ꯂꯩꯔꯥꯡ ꯃꯥꯕꯨ ꯀꯂꯛꯅꯐꯝ ꯑꯣꯏꯕꯒꯨꯝ ꯅꯤꯡꯊꯤꯖꯅ ꯏꯪꯂꯕ ꯂꯩꯔꯥꯡ ꯃꯥꯒꯤ ꯂꯩꯁꯛ ꯂꯩꯆꯨ ꯌꯦꯡꯂꯤꯉꯩ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯀꯨꯞ ꯈꯔꯗꯤ ꯁꯤꯟꯊꯥ ꯄꯥꯡꯍꯟꯕ ꯃꯇꯥꯒꯨꯝ ꯃꯤꯀꯨꯞ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯆꯞ ꯆꯥꯅ ꯊꯣꯛꯂꯔꯦ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤ ꯅꯨꯄꯤ ꯑꯅꯤꯗꯣ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯔꯥꯀꯦꯁꯄꯨ ꯐꯝꯂꯤꯕ ꯂꯩꯃꯗ ꯆꯤꯔꯣꯜ ꯇꯧꯔꯛꯏ ꯃꯥꯁꯦ ꯂꯥꯛꯑꯦ ꯂꯩꯃꯁꯨ ꯌꯦꯡꯊꯣꯔꯛꯏ ꯎꯔꯦ ꯃꯥꯁꯨ
ꯂꯣꯏꯅ ꯅꯤꯡꯊꯤꯖꯔꯕ ꯃꯤꯑꯣꯏꯕꯒꯤ ꯈꯨꯠꯁꯦꯝ ꯌꯥꯎꯗꯅ ꯅꯤꯡꯊꯤꯖꯔꯕ ꯂꯝꯗꯝꯁꯤꯒꯤ ꯅꯤꯡꯉꯣꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯃꯁꯨ ꯑꯅꯤ ꯊꯣꯔꯛꯄꯗ ꯃꯤꯌꯥꯏ ꯆꯜꯂꯛꯂꯕꯤ ꯂꯩꯃꯒꯤ ꯊꯃꯣꯏꯕꯨꯗꯤ ꯈꯨꯗꯨꯝ ꯆꯟꯕꯒꯨꯝꯂꯦ꯫ ꯃꯤꯅꯥꯛꯁꯤꯅ ꯈꯔ ꯈꯖꯤꯛ ꯃꯥꯡ ꯊꯥꯔꯒ ꯂꯩꯃꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯂꯩꯃ ꯑꯅꯤꯗꯨꯗ ꯌꯦꯡꯂꯝꯕꯗꯒꯤ ꯑꯃꯨꯛ ꯅꯨꯄꯤ ꯑꯅꯤꯁꯤꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯣꯏꯕꯨ ꯅꯣꯡꯃ ꯕꯖꯥꯔꯗ ꯏꯃꯥꯁꯤꯒ ꯊꯦꯡꯅꯈꯤꯕꯗꯣ ꯅꯠꯇ꯭ꯔꯣ?" ꯃꯤꯅꯥꯛꯁꯤ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯧ ꯏꯃꯥꯁꯤ." ꯔꯥꯀꯦꯁ ꯀꯦꯜꯚꯤꯟꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯃꯥꯡꯗ ꯂꯩꯔꯤꯕ ꯀꯦꯜꯚꯤꯟꯒꯤ ꯅꯥꯀꯣꯡꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯪꯒ ꯑꯃꯨꯛ ꯂꯩꯔꯅꯨ, ꯃꯅꯤ ꯃꯃꯧ ꯃꯤꯇꯤꯡ ꯇꯧꯈ꯭ꯔꯦ." ꯔꯥꯀꯦꯁꯀꯤ ꯈꯣꯟꯖꯦꯜꯗꯨꯗ ꯀꯦꯜꯚꯤꯟ ꯋꯥꯈꯠꯂꯛꯏ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯔꯥꯀꯦꯁ ꯃꯕꯥꯅꯤ ꯑꯗꯨꯃꯛ ꯂꯦꯞꯄꯤ꯫ ꯂꯩꯃꯗꯣ ꯃꯥꯒꯤ ꯅꯥꯀꯟꯗ ꯅꯣꯟꯊꯗꯨꯅ ꯂꯦꯞꯂꯤꯕ ꯃꯃꯥꯏꯒꯤ ꯍꯩꯈꯥ ꯑꯃꯨꯟꯕꯒꯨꯝꯅ ꯉꯥꯛꯁꯪ ꯉꯥꯡꯁꯟꯈ꯭ꯔꯕ ꯂꯥꯡꯂꯦꯟꯗꯣ ꯆꯣꯏꯖꯥꯏꯅꯅ ꯇꯥꯔꯤꯕ ꯁꯝꯂꯥꯡ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯗꯨꯅ, "ꯏꯃꯧꯅ ꯇꯥꯛꯂꯒ ꯊꯣꯡꯕ ꯑꯦꯟꯁꯥꯡꯗꯣ ꯏꯃꯧꯒꯤ ꯁꯔꯨꯛꯁꯨ ꯄꯨꯔꯛꯄꯅꯤ, ꯅꯃꯥꯟꯅꯕꯤꯒ ꯆꯥꯃꯤꯟꯅꯧ." ꯂꯥꯡꯂꯦꯟ ꯑꯁꯨꯝꯅ ꯂꯩꯃꯅ ꯅꯨꯡꯁꯤꯅ ꯃꯥꯒꯤ ꯃꯁꯝ ꯄꯥꯏꯗꯨꯅ ꯅꯥꯟꯕꯤꯗꯨꯅ ꯁꯣꯜꯂꯛꯄ ꯎꯕꯗ ꯍꯔꯥꯎꯕꯅ ꯃꯇꯣꯟ ꯂꯣꯝꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯁꯨꯝꯅ ꯅꯨꯡꯁꯤꯕꯒꯤ ꯃꯈꯜ ꯑꯃꯗ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯗ ꯃꯥꯏꯊꯤꯔꯅꯤ ꯈꯜꯂꯨꯕ ꯈꯨꯗꯤꯡꯃꯛ ꯇꯥꯌꯣꯟꯅꯕ ꯄꯥꯏꯔꯗꯨꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯁꯛ ꯎꯖꯕꯅꯤ ꯊꯃꯣꯏꯅ ꯀꯌꯥꯗ ꯄꯦꯟꯖꯈ꯭ꯔꯦ꯫ ꯃꯤꯅꯥꯛꯁꯤ ꯂꯥꯡꯂꯦꯟꯒꯤ ꯃꯈꯨꯠ ꯇꯞꯅ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕ ꯄꯦꯄꯔ ꯕꯦꯒ ꯑꯗꯣ ꯄꯥꯏꯍꯜꯂꯛꯏ꯫ ꯂꯥꯡꯂꯦꯟꯁꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯂꯩꯃꯗ ꯇꯞꯅ ꯌꯦꯡꯈꯠꯂꯒ ꯍꯥꯏꯔꯛꯏ, "ꯏꯃꯥꯁꯤ, ꯑꯩꯅ ꯊꯣꯡꯕꯅꯤ, ꯉꯥꯅꯤ, ꯏꯃꯥꯁꯤꯒꯤꯅꯤ ꯑꯩꯈꯣꯏ ꯊꯥꯡꯒ ꯑꯕꯣꯛꯅ ꯄꯨꯔꯛꯄ ꯉꯥ ꯑꯌꯥꯏꯕꯁꯨ ꯈꯔ ꯌꯥꯎꯕꯅꯤ." ꯂꯩꯃ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯌꯦꯟꯁꯥꯡ ꯂꯥꯟꯅꯕ ꯑꯣꯏꯅ ꯊꯣꯛꯑꯦꯅꯦ, ꯉꯁꯤꯗꯤ ꯏꯃꯧꯅ ꯊꯣꯡꯕꯁꯦ ꯏꯃꯥꯁꯤ ꯍꯥꯎꯅ ꯆꯥꯊꯣꯛꯀꯦ." ꯇꯅꯧꯕꯤ ꯈꯨꯠꯁꯥꯅ ꯄꯤꯔꯛꯂꯤꯕ ꯑꯗꯣ ꯂꯧꯁꯤꯜꯂꯤ ꯂꯩꯃ꯫ ꯅꯥꯀꯟꯗ ꯇꯦꯕꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯌꯣꯝꯗꯨꯁꯨ ꯄꯨꯈꯠꯂꯛꯇꯨꯅ ꯂꯥꯡꯂꯦꯟꯗ ꯄꯤꯁꯤꯜꯂꯤ꯫ "ꯍꯟꯗꯛꯇꯤ ꯏꯃꯥꯁꯤꯁꯤ ꯕꯣꯔ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯥꯛꯀꯦꯅ ꯈꯜꯂꯤ. ꯏꯃꯥꯁꯤꯒ ꯂꯥꯏ ꯈꯣꯏꯔꯝꯕ ꯀꯥꯃꯤꯟꯅꯔꯨꯁꯤꯀꯣ. ꯅꯆꯟꯅꯨꯄꯤꯗꯨꯒ ꯂꯥꯛꯀꯦ. ꯏꯕꯨꯡꯉꯣꯗꯤ ꯒꯥꯔꯤ ꯁꯪꯉꯒ ꯂꯩꯍꯧꯁꯅꯤ, ꯂꯨꯍꯣꯡꯗ꯭ꯔꯤꯐꯥꯎ ꯈꯣꯏꯔꯝꯃꯤꯟꯅꯕ ꯐꯠꯇꯕꯅꯤꯅ." "ꯍꯣꯏ ꯏꯃꯥꯁꯤ." ꯂꯩꯃ ꯑꯃꯨꯛ ꯃꯤꯅꯥꯛꯁꯤꯗ ꯑꯣꯟꯁꯤꯜꯂꯒ, "ꯏꯕꯦꯝꯃ, ꯅꯪꯁꯨ ꯌꯥꯎꯗꯧꯅꯤꯀꯣ." "ꯌꯥꯎꯒꯦ ꯏꯃꯥꯁꯤ." ꯂꯩꯃꯗꯣ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯅꯣꯡꯃ ꯐꯖꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ. ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦꯀꯣ. ꯏꯃꯥꯁꯤꯁꯤ ꯍꯦꯟꯖꯥꯡ ꯑꯃꯠꯇ ꯊꯣꯡꯉꯝꯗ꯭ꯔꯤ. ꯏꯕꯥꯅꯤ ꯈꯛꯇꯪ ꯂꯩꯌꯦ ꯍꯧꯖꯤꯛꯁꯤ. ꯅꯈꯣꯏ ꯌꯥꯝꯕꯨꯡꯒꯤ ꯏꯇꯩ ꯃꯇꯩꯝꯁꯤꯁꯨ ꯑꯉꯥꯡꯁꯨ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯣꯏꯅ ꯂꯩꯔꯤꯌꯦ. ꯏꯆꯥꯅꯨꯄꯤꯗꯨꯅ ꯃꯅꯤꯁꯤ ꯍꯣꯏꯗ ꯑꯗꯨꯁꯨ ꯉꯁꯤ ꯂꯧꯕꯤꯔꯨꯒꯦ ꯇꯧꯕꯅꯤ. ꯏꯕꯥꯅꯤ ꯈꯛ ꯇꯔꯛ ꯇꯔꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ." ꯂꯥꯡꯂꯦꯟꯁꯨ ꯃꯨꯟꯅ ꯂꯩꯃꯗ ꯌꯦꯡꯂꯗꯨꯅ, "ꯑꯧ ꯏꯃꯥꯁꯤ." ꯂꯥꯡꯂꯦ ꯅꯥꯀꯟꯗ ꯈꯔ ꯈꯖꯤꯛ ꯂꯥꯞꯊꯣꯛ ꯂꯦꯞꯂꯤꯕ ꯃꯆꯥ ꯅꯨꯄꯥꯗ, "ꯏꯕꯨꯡꯉꯣ, ꯆꯠꯂꯁꯤ." ꯃꯤꯅꯥꯛꯁꯤꯗꯣ ꯀꯦꯜꯚꯤꯟ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯗꯥ ꯀꯦꯜꯚꯤꯟ, ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯒꯦ." ꯀꯦꯜꯚꯤꯟꯁꯨ ꯈꯨꯝꯃꯛꯏ, ꯆꯥꯎ." ꯀꯦꯜꯚꯤꯟ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯃꯥꯁꯤꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯒ, "ꯆꯪꯉꯣ, ꯍꯥꯎꯋꯦ ꯍꯥꯎꯇꯦ ꯍꯥꯏꯔꯛꯑꯣ." "ꯆꯪꯉꯒꯦ ꯏꯃꯥꯁꯤ." "ꯆꯪꯉꯣ ꯆꯪꯉꯣ." ꯅꯨꯄꯤ ꯑꯅꯤꯗꯣ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯆꯪꯈ꯭ꯔꯤꯕ ꯑꯗꯣ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯤꯠ ꯀꯨꯞꯇꯒ ꯌꯦꯡꯖꯩ꯫ "ꯏꯃꯧꯁꯦ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯁꯤꯟꯕ ꯇꯥꯔꯦꯅꯦꯍꯦ. ꯂꯥꯛꯑꯣ, ꯊꯦꯡꯉꯦ, ꯆꯠꯂꯁꯤ." "ꯔꯥꯀꯦꯁ, ꯆꯠꯂꯒꯦꯀꯣ." "ꯍꯣꯏ ꯏꯃꯥꯁꯤ." ꯂꯝꯃ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯈꯥꯝꯐꯝ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯔꯥꯀꯦꯁꯁꯨ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯃꯤ ꯂꯥꯛꯇ꯭ꯔꯕꯗ ꯀꯦꯜꯚꯤꯟ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯍꯣꯔꯦꯟ ꯀꯩꯅꯣꯝ ꯌꯦꯡꯍꯟꯕꯤꯒꯦ. ꯍꯣꯔꯦꯟ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ?" "ꯂꯥꯛꯇ꯭ꯔꯗꯤ ꯃꯥ ꯁꯦꯟꯅꯕꯁꯦ ꯑꯩꯒꯤ ꯑꯦꯝ ꯏꯟ ꯂꯥꯏꯐ ꯑꯣꯏꯈ꯭ꯔꯦ. ꯃꯥ ꯅꯠꯇꯅ ꯀꯅꯥꯝ ꯎꯗ꯭ꯔꯦꯍꯦ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯉꯥꯏꯔꯝꯃꯒꯦ. ꯍꯥꯏꯗꯣꯛꯈꯤꯒꯦ." "ꯑꯣꯀꯦ ꯕꯣꯁ." ꯔꯥꯀꯦꯁꯁꯨ ꯂꯩꯍꯧꯔꯦ꯫ ꯀꯦꯜꯚꯤꯟꯁꯨ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯩ꯫ ꯂꯩꯃ ꯂꯥꯡꯂꯦꯟꯅ ꯄꯤꯔꯛꯂꯤꯕ ꯃꯌꯣꯝ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯇꯝꯄꯥꯛꯇ ꯊꯝꯃꯤ꯫ ꯀꯦꯜꯚꯤꯟ ꯃꯌꯣꯝꯗꯨꯒꯤ ꯃꯔꯝꯗ ꯈꯪꯗ꯭ꯔꯗꯨꯅ ꯍꯪꯉꯛꯏ, "ꯏꯃꯥꯁꯤ, ꯀꯩꯅꯣ ꯑꯗꯨꯅ?" "ꯏꯃꯧꯅ ꯄꯤꯔꯛꯏꯅꯤ, ꯉꯥ ꯊꯣꯡꯕ. ꯉꯥ ꯑꯌꯥꯏꯕꯁꯨ ꯍꯦꯟꯁꯥꯡ ꯊꯣꯡꯉꯔꯣꯏꯗꯕꯅꯤ." ꯀꯦꯜꯚꯤꯟꯗꯨ ꯀꯩꯁꯨ ꯍꯥꯏꯔꯛꯇ꯭ꯔꯦ, ꯇꯨꯃꯤꯟꯅ ꯅꯣꯛꯂꯒ ꯒꯥꯔꯤ ꯊꯧꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯨꯝ ꯆꯠꯄꯅ ꯅꯣꯡꯃꯒꯤ ꯃꯇꯝꯗꯣ ꯇꯪꯈꯥꯏ ꯆꯟꯁꯤꯜꯂꯛꯂꯦ꯫ ꯄ꯭ꯔꯗꯤꯞ ꯇꯣꯇꯤ ꯄꯥꯏꯞ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯃꯈꯨꯠ ꯃꯈꯣꯡꯗꯣ ꯁꯦꯡꯅ ꯍꯥꯝꯗꯣꯛꯏ꯫ ꯂꯦꯡꯖꯨꯝꯗ ꯌꯥꯜꯂꯤꯕ ꯐꯗꯤ ꯑꯗꯨꯗ ꯃꯈꯣꯡꯗꯣ ꯇꯩꯊꯣꯛꯏ꯫ ꯇꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯚꯥꯏ, ꯁꯦ ꯂꯨꯄꯥ 500 ꯑꯣꯏꯔꯦ." ꯄ꯭ꯔꯗꯤꯞꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯄꯩꯁꯥꯗꯣ ꯂꯧꯁꯤꯜꯂꯤ꯫ "ꯑꯗꯨꯗꯤ ꯍꯥꯏꯗꯣꯛꯑꯝꯃꯒꯦꯀꯣ." "ꯌꯥꯏ ꯌꯥꯏ."
ꯄꯤꯔꯛꯂꯤꯕ ꯄꯩꯁꯥ ꯂꯨꯄꯥ 500ꯗꯨ ꯐꯨꯔꯤꯠ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯒ ꯃꯥ ꯒꯥꯔꯤ ꯊꯧꯗꯣꯔꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯋꯥꯈꯜꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯜꯂꯤ ꯁꯣꯜꯂꯤ ꯆꯤꯝꯕꯥꯜꯗ ꯋꯥꯈꯜꯅ ꯈꯜꯂꯤꯕꯗꯣ ꯊꯥꯎꯁꯦ ꯂꯨꯄꯥ 500ꯒꯤꯗ ꯑꯣꯏꯔꯁꯨ ꯍꯥꯟꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯁꯦ 100 ꯂꯦꯝꯕꯗꯨꯅ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯀꯣꯟꯅꯅꯤ ꯆꯥꯛꯁꯨ ꯀꯟꯅ ꯂꯥꯝꯈꯠꯂꯛꯑꯦ ꯇꯧꯔꯤꯁꯦ ꯑꯩ ꯍꯦꯟꯖꯥꯡꯗꯨꯒ ꯄ꯭ꯔꯗꯤꯞ ꯑꯣꯏꯜ ꯄꯝ ꯑꯃꯗ ꯊꯧꯖꯤꯜꯂꯒ ꯒꯥꯔꯤ ꯊꯥꯎꯗꯨꯗ ꯃꯥ ꯅꯍꯥꯟꯒꯤ ꯈꯜꯂꯤꯕ ꯂꯨꯄꯥ 500ꯒꯤ ꯍꯥꯜꯂꯤ ꯊꯧꯗꯣꯔꯛꯂꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯥꯔꯃꯥꯁꯤ ꯑꯃꯗ ꯑꯃꯨꯛ ꯈꯥꯝꯂꯗꯨꯅ ꯆꯪꯁꯤꯜꯂꯤ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯤ ꯃꯥꯅ ꯂꯩꯒꯗꯕ ꯍꯤꯗꯥꯛꯁꯤꯡꯗꯣ ꯇꯥꯃꯣ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯕꯒꯤ ꯍꯤꯗꯥꯛ ꯄꯤꯕꯤꯌꯣꯕ ꯈꯦꯕꯒꯤꯁꯨ ꯌꯥꯎꯏ ꯑꯍꯟꯒꯤꯔꯣ ꯑꯉꯥꯡꯒꯤꯔꯣ ꯇꯥꯃꯣ ꯑꯍꯟ ꯆꯍꯤ 59 ꯁꯨꯔꯦ ꯑꯍꯜꯗꯨꯅ ꯍꯤꯗꯥꯛꯁꯨ ꯀꯟꯅ ꯊꯤꯔꯤ ꯑꯇꯣꯞꯄ ꯀꯁꯇꯃꯔ ꯆꯪꯉꯛꯄ ꯎꯕꯗ ꯍꯤꯗꯥꯛ ꯊꯤꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯅꯨꯡꯂꯣꯝꯗꯒꯤ ꯃꯤ ꯀꯧꯊꯣꯛꯏ ꯅꯥꯎꯕꯤ ꯃꯤ ꯂꯥꯛꯑꯦ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯑꯩ ꯁꯣꯝꯗ ꯍꯤꯗꯥꯛ ꯊꯤꯔꯤ ꯅꯨꯄꯥ ꯑꯃ ꯊꯣꯔꯛꯇꯨꯅ ꯀꯩ ꯂꯧꯁꯤꯒꯦ ꯁꯤ 3ꯁꯤ ꯄꯤꯕꯤꯌꯨ ꯄ꯭ꯔꯦꯁꯀ꯭ꯔꯤꯞꯁꯟ ꯄꯦꯄꯔꯗꯨ ꯄꯤꯔꯒꯅꯤ ꯍꯥꯏꯔꯛꯂꯤꯕꯗꯣ ꯂꯥꯛꯃꯤꯟꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯔ ꯑꯍꯟ ꯑꯣꯏꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯏ ꯅꯃꯥꯗꯨ ꯐꯣꯟ ꯇꯧꯔꯒ ꯃꯥꯒꯤ ꯚꯤꯇꯥꯃꯤꯟꯗꯣ ꯃꯃꯤꯡ ꯍꯥꯏꯔꯛꯑꯣ ꯍꯥꯏꯌꯨ ꯑꯗꯨꯒ ꯂꯩꯔꯤꯉꯩꯗ ꯄꯨꯂꯞ ꯂꯩꯈ꯭ꯔꯁꯤ ꯍꯣꯏ ꯕꯕꯥ ꯄ꯭ꯔꯗꯤꯞ ꯃꯥꯒꯤ ꯇꯨꯡꯗ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯃꯥꯅ ꯈꯪꯕ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯃ ꯑꯣꯏꯕꯅ ꯍꯥꯏꯐꯦꯠ ꯆꯤꯡꯅꯔꯞ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯤ ꯆꯨꯝꯃꯤ ꯆꯤꯡꯅꯔꯤꯕꯗꯣ ꯂꯦꯞꯂꯝꯃꯤ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯄꯣꯛꯄ ꯃꯅꯥꯎ ꯅꯨꯄꯥꯗꯨꯒ ꯄ꯭ꯔꯗꯤꯞ ꯃꯈꯣꯏꯅ ꯑꯃꯨꯛ ꯎꯈ꯭ꯔꯅꯤ ꯈꯜꯂꯒ ꯐꯠ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯏ ꯇꯥꯔꯤ ꯅꯥꯀꯣꯡꯁꯤꯅꯗꯤ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯏꯕꯨꯡꯉꯣ ꯅꯃꯥꯒꯤꯁꯨ ꯍꯣꯔꯂꯤꯛꯁ ꯑꯃꯒ ꯍꯥꯞꯄꯤꯈ꯭ꯔꯁꯤ ꯃꯃꯥꯁꯤꯅꯕ ꯆꯥꯕ ꯄꯦꯠꯃꯟꯕꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯣꯏ ꯌꯥꯏꯌꯦ ꯕꯕꯥ ꯄ꯭ꯔꯗꯤꯞ ꯀꯞꯅꯤꯡꯂꯤꯕꯗꯣ ꯈꯥꯡꯖꯤꯜꯂꯤ ꯅꯝꯐꯨ ꯃꯤꯅꯣꯛ ꯑꯃ ꯇꯧꯔꯛꯏ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯥꯒꯤ ꯂꯧꯒꯗꯕ ꯍꯤꯗꯥꯛꯇꯨ ꯄꯨꯊꯣꯔꯛꯏ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯦꯕꯨꯡꯉꯣ 440 ꯇꯥꯔꯦ ꯄ꯭ꯔꯗꯤꯞ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯂꯨꯄꯥ 174 ꯄꯨꯊꯣꯔꯛꯂꯒ ꯄꯤ ꯃꯥꯒꯤ ꯇꯨꯡꯗ ꯂꯦꯞꯂꯤꯕ ꯃꯈꯣꯏ ꯑꯅꯤꯗꯨꯗꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯂꯧꯔꯤꯕ ꯍꯤꯗꯥꯛꯁꯤꯡꯗꯨ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣ 1,150 ꯇꯥꯔꯦ ꯍꯣꯔꯂꯤꯛꯁꯒ ꯌꯥꯎꯔꯒ ꯌꯥꯔꯦ ꯄꯩꯁꯥ ꯁꯠꯇꯣꯛꯇꯨꯅ ꯄꯤꯔꯤ ꯄ꯭ꯔꯗꯤꯞ ꯑꯗꯣ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯍꯤꯗꯥꯛꯇꯣ ꯄꯥꯏꯔꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯄ꯭ꯔꯗꯤꯞ ꯃꯥꯒꯤ ꯂꯨꯄꯥ 10 ꯆꯞꯄꯤ ꯍꯜꯂꯛꯂꯤꯕꯗꯣ ꯄꯥꯏꯔꯗꯨꯅ ꯇꯞꯅ ꯊꯣꯔꯛꯂꯤ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯃꯇꯝꯒꯤ ꯒꯥꯔꯤ ꯑꯇꯥꯡꯕ ꯇꯣꯡꯗꯨꯅ ꯅꯣꯛꯈꯦꯅ ꯃꯄꯥ ꯑꯃꯒ ꯃꯆꯥ ꯑꯃꯒ ꯂꯩꯅꯕ ꯃꯔꯤꯗꯣ ꯆꯦꯠꯅ ꯀꯤꯔꯗꯨꯅ ꯅꯣꯛꯂꯤ ꯍꯔꯥꯎꯅ ꯃꯄꯥꯒ ꯃꯅꯥꯎ ꯅꯨꯄꯥꯒꯗꯣ ꯒꯥꯔꯤ ꯇꯣꯡꯈꯠꯂꯒ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯇꯨꯡꯗ ꯂꯦꯞꯂꯤꯕ ꯄ꯭ꯔꯗꯤꯞꯇꯨꯕꯨ ꯎꯈꯤꯗ꯭ꯔꯦ ꯄ꯭ꯔꯗꯤꯞ ꯂꯩꯍꯧꯔꯤ ꯑꯗꯨꯃꯛ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯃꯥ ꯑꯅꯥꯕꯤ ꯀꯔꯝ ꯇꯧꯔꯝꯒꯅꯤ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯀꯟꯅ ꯊꯧꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯃꯁꯥꯅ ꯃꯁꯥꯗ ꯊꯧꯅꯥ ꯄꯤꯕꯒꯨꯝ ꯏꯃꯥ ꯑꯩ ꯂꯩꯔꯤꯀꯣ ꯏꯃꯥꯒꯤ